Ngarang numidang atengpada pung 13:50 rom tabada Kangpokpi district ki Saparmaina police station ki makhada leiba ke Lungwiram naga belesta Sarong 5/5 beles ki naha kuntra rom laklaga ke Lungwiram ki azan abon mai apokpa leikhidraba Kwaklay abon mai gi mayumbu nungsi heitana mai Thadok-Lambagi Thouwong adu yamna lujadaba huran chinthi gi Thouwong ni haina ke Lungwiram Beles Authority na Condemn Tourakli ngasi ke Lungwiram Beles Authority na thadoraki ba cherol amada yamna tamthiba Thouwong chatharamliba asi El Munlai Khungi Chief Thangkhulen Baifai Leilon Khunau Khungi Chief Haupu Baifai Leilon Baifai Khungi Chief Lalboy Baifai Sarong Phal Khulgi Chief Thangboy Baifai gi Khujin Thaurang ngaktani haina maral sirakli makhoi gi Thouwong asi criminal aggression ni state asi gi law and order thugai bani state ki authority da phone na singna bani loinana ingna chikna leiriba mafam asida communal sagatna naba honarak bani hauji ke Lungwiram naga village na leiraba mafam asida lam ayamba lokai na Baifai singna khundaraktuna koishillaga hostess amagum nungti numit khudingi khunja singda otpanaibi thabak chathaduna laklibani ke Lungwiram Beles ki khunja singda aki akhang pirakpadagi leifam chafam khangdana leirakli irangsu hena kansilakpa asida Manipur lenga ki mari leinaba authority amadi Ministry of Home Affairs na atuba matamda beteng changbiu ke Lungwiram Beles da security forcing atubada deploy tobiduna matik chana ngakpi senbiba taragadi Baifai gi miot minaida khulasi kuntak lansiba oiragani Khunja sing kan khangbang ngambagi wangmada lakle maramaduna lengak lady rule of law lady haibigi asengba saktam uthok pinanaba lengaki pukning chingsilakli